Ahamamuktada mayambu taramna oksari loinana channel asina ngasi thagachagaduriba video sa masi ngasi je akhoi walking gi noma panba haibu nimitune haibadi walking gi ahamba hobu nimit haibu tare aduna ayangna mamangda ayhaki video sum semjarpu matamda akhoi gi tha khudingi mahaki apha phatagi matangda khara sum thagalaga lakpani aduna walking tha je masigi oina ayangna mayamda sum khangan janing haibu tare adugum khara lokhachabane madudi walking tha je maruina akhoina khoiram gadori bisi masi amaram dhaire da khoina even imoinu gi tha ne harga ju khangna bi ko haibadi walking tha sitani akhoi walking gi taragani thoini panba numira sida akhoi even imoinu khoiram dar khotara mayam tongnarise akhoi metei goina di yamna luba yamna maru oiba haibu tare aduguma amani haibu tare akhoi yumba lawn gi matangda walking thagi taragani thoini pamba even imoinu gi cha masi nainaba matamda akhoi gi ningol oibe singja masina imung manungi yumba lon gi matangda yamna laina khangba ngamba aduga akhoida yamna kanaba oiba haibu tare haibadi even imoinu gi matangda nainarubu matamda even yabana karino yadabana karino haibase akhoina khara nainaba matamda dum akhoi isa isa gi imungja masi chawkhatpa dum oigani haibu tare maduna akhoi gi walking goina khai maroina walking gi taragani thoini pamba numi ase akhoina even imoinu ira thongni thoram pangthoknaba adugumba numit amani aduna walking tha jigi si akoina si maroina si palamde yada bhabi tare even imoinu se yamna maroina aduna walking thagi je akoina khoiram ya bhabi tare gadi even imoinu gi sini haidana thamjarage aduga walking tha sida akoina chai ka banumit habidi afaba numit habni hairiba numit sida akoina afaba thoram afaba thodok afaba leidra afaba pot leiba siguma khudima chai ka banumit sida pangthok kada ban habi tare chai ka banumit hairiba je khoigi tha khudingoina chai ka banumit se adum pirga lei aduna hairiba walking goina chai ka banumit se Friday ne Saturday ne Sunday ne hairiba numit ahum je chai ka banumit ni hairiba chai ka banumit habidi Friday Saturday Sunday siguma numit ahum je masida afaba thodok afaba khoigi thabak hawbuni khangde siguma leidana siguma matangja akhoina numit ahum je khanba yaiba haidigi habidi lam chatpoiro amoiro leidana adigi port ama laige khale haidi gari ema kai ema laige khale asogo potsak ama leidana sigumba oitargadi hairiba chai ka banumit sida tawbu matamda afaba oigani ba aduna maroina Friday ne Saturday ne Sunday ne aduga hairiba walking tha sida karigumba kanagumba ama angang ama unare nupi ma angang ama unare hairiba chai ka banumit sida oire adu oitargadi hairiba angangja masi mithoi mihenba oirakpa yaba adugumba angang ama oigani haidana akangai singna ahalaman singna hairiga thamame chai ka banumit sida pokpa angang singche mithoi mihenba oibi yai haidana sumai thambiram habitare habidi ma ki maru mapang pulakna matamda school da karida lairik ki matang da be yai laidra ma ki sinpham gi matang da oibi yai sigumba sida mithoi mihen oiba adugumba angang oigani haidana sumai haibirame aduna walking thagi Friday Saturday Sunday chai ka banumit ahumni aduga hairiba sida afaba leirigadi fataba leiba tabani natra aduna tanaba numit haidana ama mu leire tha khodingi lei tanaba numit hasisu aduna walking thagi oina fataba numit haibi taragadi tanaba numit masi Wednesday hariba numit se masi tanaba numit ne haidana pibirame aduna tanaba numit sida akoina afaba thabak tawba yadre amata pochai leiba yadre yum chabagi jatra honba yadre firo leiba gari leiba sigumba haibidi afabagi thabak khodima tanaba numit sida tawbu phatte haidana sumaina haibirame aduga hairiba walking tha sida akoina chahi daba chilhai daba haidana amusulai masi ahana mamangda tha coding sum tha jarbuda adum hapaga laksabani aduna aige subscriber singnasu tha coding leptana masi khanghan biru akoidi madugumba do thengnadre aduga ahalamanasu tapi dabani na khangdre haidana habirakpani adugi matungina aisu masi changa moina sum lakhocharakpani maramdinga sije akoigi walking gi nongma pamba numit habiduni aduna chahi dabada akoina chaba yadaba habitare ko hairiba walking tha sida kari kari no haiba matamda usoi ne soijin ne adigi tengnong man bi hariba ahum sine chaba yadaba aduga chilhai daba haibadi thaina matamda de akhoi ge laiji am chinarame nupi jingge adu hojikpudi chinadre ko ado mamangi de chinarambugi matungina ahalam singna thambirambuduni madu akhoi hojik chindra harga so akhoi khangjin madi yabani na masi masi lokha chabani chilhai daba laini chilhai daba laisi kai kai no haibada lyric ne laisang ne masi chilhai de haidana haibirame hairiba chahidaba amusung chilhaidaba anija masi akoina thawai wawoi dadana charuba natraga chiluba matamda masigi foloina
laina tathiba aduga sanga na sawe haidana haibirame masi halaman singna thani gi larik kumba aduguma mayam sum mathang mathang khuthang sum inerak padigi ngasi sumaina mu mayam da ina mu khudol tamba ngamjabani walking thagi oina maru oina cheika banumit tanaba numit chahaidaba chilhaidaba masi lokhotchabani aduga walking thagi oina walking gi taragani thoini panba event imoinu gi numit se masi akhoi gi lebak pungjau thindana mayamna khoigi ibeni moinu ira thoni thorom pangthokpa numina mani yamna maroiba numina mani yumthong khondingi akhoigi walking gi taragani thoini panba imoinu ira thoni thorom siloi pangthokadorbiba ngatani aduga walking gi tarani thoini panba imoinu numit asibu ngaijaba mioi kya amasu lairi bani habitare madu marakta isha mane adana hariba walking thaji goinadi event imoinu gi matangda ayamana videos adugi matangda lokhachar kan haidana thamjage aduga mamang du ahana event imoinu gi matangda video kya ama sem dunu sulai jakhrabani aduga ngasi gi video se sigi hekki mamangda event imoinu gi mari leinaba salamana akhoi gi saji phaduna akhoi gi kuman ningthau ga mahaka saji munarakpagi matang aduga event imoinu mahana puru lakpagi matang adu phogi wari sodum ai thamjakrabani adugi makha tarakpuso dum lakhacharakan haidan haijari aduga event imoinu na yaningba yaningdaba pamjaba pamjadaba kahane nupi obising na chatkadaba imung manungi nupa obising na tawgadaba aduguma kya so ai video kya ama mamangda leikhraban haidan haijari aduna youtube ta akhoi event imoinu gi matangda khangningba leiragasu adum search tawbiyo adum thola ni haidare ai video adum ayam adum event imoinu gi matangda ayam sunaba dum yawraga leirabani akhoi gi tawba yaba yadaba yumbalong gi matangda event imoinu na haibiramba mana pamjaba adugum singdo aduda yawraga leirabani adum yengbiyo haidan haijari aduga ngasi gi video yengbiriba silanau singbu channel sina haininga leitana thakap phungdoksari ngasi gi video ase matang swaida loisinjari haidan haijari kangloi pai mana yaifari